Malem gi Aying Asha gi Khal Kairakpagi Cheithengna state asidasu mayoknakibada mang takpa thokibasing aduna maram oiduna Meeoi Bagi Pukning Wakhal Da Cheina awapotlum piri masina maram oiduna Cheithengna awaba takiba Meeoi Bagi Hakselda Cheina Cheithengna Peeri hiram asigi matangda SKTV gi akhanaba paudam ama Sahi asida May thagi aroiba sayolda hawraga Jungi ahuba sayol phawba July thagi ahuba sayolda amadi August ki thakai helakpada state asida tangkak ahumlak thokiba ising isawna maram moiduna misi mina yawkiba lanthum kya mang takiba singaduna maram moiduna ngasisu awaba takiba Meeoi Bagi Pukning Wakhal Da Cheina Cheithengna Peeri Malem gi mahusagi Khal Kairakpagi loinina aikhoi Meeoi bana tawruba thabak thoram singna mateng pangsin badagi ahan bagi oina May thagi aroiba sayolda hawraga Jungi ahuba sayol phawbada state asida thokiba isawna maram moiduna tampaki mafam kya da lofam kya yauna Meeoi Bagi lanthum Cheina mang tak puthoki masigi manung sanna isaw aduda Imphal turel gi torban kai ba amadi pathor prising na thamjin badagi Imphal is district ki manung sanba laringam laikai da numit kya ni ising thamjin duna sauna mang ta thoki Meeoi Bagi amukhana phangma ngamnaroi da lanthum kya mang takhi masina maram moiduna imung kya gi Meeoi singda hojiksu Pukning Wakhal Da Cheina Cheithengna Peeri akoina angang oringai da 1966 da chawre madu yam chawrba ising kuchawne na lawe adugi matung 89 da amchu chawre adugi mase te yam chawre aduga khwaidagi chawba khwaidagi waba khwaidagi sathibdi handaki 2024 da chawri se masi dagi hen chawba letre dolan macha makhak ugi lerise masi mathak ta chen khalaga pochai di 90% mangre TV mangre computer ani mangre imung dalewe electronics ki pot mayam ama degi mohan leige habda thibda phangaroi da larik lai su mayam ama mangre degi imung as 90% mangre mangbe aba mangre handaki engonda sigi flood che sisina engon thengna bada pakhatpa khotpa hairgadi angang narakadra kholakadra haibigi mi paiba adagi even flood handagra phawda ai ju isagi skin gi dang allergy gum su lega leba khoji phaw phatri hidak chai hidak tei ado phabdi phare adu pula fully recover oidre thabo ingha ama chatna ba khona ba pochai mayam ama khara dum mang hai tare adum adagi mama su han oire makhong su kya chatpa haidi problem lai ni problem lai hai tare saseng har kan da mama je je mathak tagi makha na ka kum da tawba se ju yam problem oi even toilet chang da phaw yam problem oi re adu ma chathok jasin tawba tawdu su yam problem oi gi isaw gi awaba Cheithengna na mayok na kiba Meeoi singi punsi karam na semgat kani mang ta kiba lanthum sing amuk halak na roi khanbada Meeoi Wakhal gi awaba oiduna mapung oiba haksel da Cheina Cheithengna Peeri sahi yankai chama sigi manungda khwaidagi hena chawba isawni hena lawba yaba yumgi haijin yawna thumdana yumda leibe yadana chenthoknarakpa lanthum kaya amang ata thokpadana tana ahalaman sing chenthokpada nanghokdaba khudongthiba kaya yawba aduguma tangkak ama aikhoigi ramdam sida leiki masi nongmanini da ising hanthakidana amuk hanjinba yaba pibam su oikide matam kuina iriduna leiba tanja ama oiki masaisda aikoina chabagi khudongchadaba takpagi leibhamgi khudongchadaba piron ani suna setpa ngamdabagi khudongchadaba ising khara kangtharappa kanda pathapum thabagi nungaitawa manamsing communicable disease mayam ngak laitana konghamba taihok tawba lokhuba sing balaina kaya sandorakpa sina maram oirakanda hana leijaramba punsi marel leirasu leitrasu aigi yum haidana nungaina leijaramba durugi ona tainabada aikoina relief camp tawna machi masida khandana migi yumda yarektana leibasigi Pukning Wakhal da sokpa puning pikthaba aikoigi wakhal hanthaba tumma yadaba perang khoisawba kari damaktai sorna aikoigi damak asukwa tanja sitibiri bono haidana isorbu warauba tanja soidana yauki aduda natana makoina amuk hanna rehabilitate tawnabagi damakta masagi pangal masagi sentrok leijadaba Meeoi singna sarkar gi natraga lengaki karigumba mateng kharadang pamjaba matamda matam chana phangkhidaba yawambasu yai maduna maram oirakanda makoida nungnangba pendaba kaya ama pokpa isau sida mangkhriba lanthum amadi masana tawjaramba sinpham khudamoina ayang nojakibada koigi mama macha amakhakna factory macha amakhak tawjaba machine si makoina tungsanjaba paisa na yam wana leijaraba matungda machine si amuk hana chalaiba yaroi daba mongda pangta khibadagi mahakna yamna ningba kaina kapkhiba punsi se amuk hana karamna kongda muk lepchaba ngamgani haibagi kongdokhiba wafam akoigi nakong sida ngasisu akoigi mit sida ngasisu sangsangna uduna leiri magi punsibu rehabilitate tawba haibasida achauba mateng ama yaudragadi
ꯔꯣꯝꯗꯣꯝ ꯍꯤꯡꯒꯠꯆꯔꯛꯄ ꯑꯃꯗꯤ ꯑꯃꯨꯛ ꯍꯟꯖꯤꯟꯖꯔꯛꯄ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯐꯤꯕꯝꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯅ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯍꯦꯜꯊꯇ ꯃꯔꯨꯑꯣꯏꯅ ꯍ꯭ꯌꯨꯃꯦꯟ ꯃꯦꯟꯇꯦꯜ ꯍꯦꯜꯊꯇ ꯄꯤꯕ ꯆꯩꯊꯦꯡꯁꯤꯡꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯝꯕ ꯌꯥꯏ ꯑꯗꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏ ꯀꯟꯁꯔꯇꯦꯠ ꯏꯐꯣꯔꯠ ꯍꯥꯏꯗꯅ ꯑꯩꯅ ꯉꯁꯥꯏ ꯊꯝꯖꯈꯤꯕꯁꯤꯡꯗꯨꯅ ꯊꯣꯛꯂꯛꯇꯅꯅꯕ ꯄ꯭ꯔꯤꯚꯦꯟꯁꯟꯒꯤ ꯑꯣꯏꯅ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯅ ꯑꯩꯈꯣꯏꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯄꯦꯀꯦꯖ ꯑꯁꯦ ꯑꯩꯈꯣꯏ NGOꯅ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛꯅ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯌꯥꯝꯅ ꯕꯦꯅꯤꯐꯤꯂꯦꯟꯠ ꯑꯣꯏꯕ ꯃꯤꯑꯣꯏ ꯈꯔꯅ ꯊꯣꯛꯂꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯊꯣꯡ ꯃꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯗ ꯆꯥꯎꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯃꯒ ꯑꯩꯅ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯔꯤ ꯑꯁꯤꯒꯨꯝꯕ ꯃꯥꯂꯦꯝꯒꯤ ꯍꯣꯡꯂꯛꯂꯤꯕ ꯑꯌꯤꯡ ꯑꯁꯥꯒꯤ ꯈꯜꯅ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯎꯃꯪ ꯋꯥꯃꯪ ꯄꯥꯛꯇꯛꯅꯅ ꯀꯣꯛꯊꯣꯛꯄꯅ ꯏꯆꯥꯎ ꯌꯥꯎꯅ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯇꯠꯇꯅ ꯃꯥꯌꯣꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯂꯤ ꯎꯃꯪ ꯋꯥꯃꯪ ꯀꯣꯛꯊꯣꯛꯄꯅ ꯅꯣꯡꯖꯨꯒꯤ ꯆꯥꯡꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯄꯤꯔꯛꯇꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯠꯇꯅ ꯏꯆꯥꯎ ꯃꯥꯌꯣꯛꯅꯕꯗꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯁꯦꯜꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯄꯥꯏꯈꯠꯄꯒꯤ ꯃꯊꯧ ꯇꯥꯕꯁꯨ ꯂꯩꯔꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯣꯡꯂꯛꯂꯤꯕ ꯑꯌꯤꯡ ꯑꯁꯥꯒꯤ ꯈꯜ ꯑꯁꯤꯒꯤ ꯃꯅꯨꯡꯁꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥꯕ ꯍꯦꯟꯒꯠꯂꯛꯄ ꯃꯁꯤꯗ ꯅꯠꯇꯅ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯇꯝꯕ ꯉꯝꯗꯕ ꯑꯌꯤꯡ ꯑꯁꯥꯒꯤ ꯍꯣꯡꯕꯒꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯃꯥꯌꯣꯛꯅꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯃꯁꯤꯅ ꯃꯦꯟꯇꯦꯜ ꯍꯦꯜꯊꯇ ꯀꯗꯥꯏ ꯐꯥꯎꯕ ꯁꯣꯛꯍꯟꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯅꯤꯡꯊꯤꯅ ꯅꯩꯅꯕꯒ ꯂꯣꯏꯅꯅ ꯃꯁꯤꯗꯒꯤ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯅꯤ ꯃꯁꯤꯕꯨ ꯀꯔꯝꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯒꯨꯝꯕ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯄ ꯃꯊꯧ ꯇꯥꯏ ꯑꯀꯣꯏꯕꯒꯤ ꯈꯜꯁꯤ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯇꯅꯕ ꯃꯁꯤꯒꯤ ꯈꯜꯁꯤ ꯉꯥꯛꯇꯨꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗꯨ ꯅꯠꯇꯅ ꯃꯤꯑꯣꯏꯕꯒꯤ ꯃꯁꯥ ꯃꯎ ꯐꯕ ꯍꯥꯏꯕꯁꯤ ꯍꯛꯆꯥꯡ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛꯅ ꯁꯥꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯕꯨ ꯀꯔꯝꯅ ꯀꯥꯏꯍꯟꯗꯅ ꯊꯝꯒꯗꯒꯦ ꯍꯥꯏꯕ ꯀꯔꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯀꯗꯒꯦ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯈꯟꯅꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯩꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ SKTV ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁꯠ ꯁꯅꯥꯖꯥꯎꯕ ꯅꯤꯡꯉꯣꯝꯕꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯈꯨꯃꯟꯊꯦꯝ ꯖꯦꯟꯇꯜ ꯏꯝꯐꯥꯜ